Nina Jananeta Lamyata Haina Jinko Kayana Kangaraba Atikana Sunati Madi Hijam Irabot Hijam Irabot Nika Simutabana Kanda Mimu Kanale Ramdigadawagi Ingso Lisingamaga Jani Panga Marbu Draga Taruk September Nikang Kuntrada Hijam Ibu Mohal Abaso Jongtam Nimol Hijam Umbi Tambangan Di Devi Di Mapari Oina Daibang Pauraki Hijam Irabot Angang Oiringaidagi Ijam Tauba Matauba Melenjen Laiba Nyamtani Oina Katoglagi Haina Daibang Pauraki Hijam Irabot Kudam Oina Hairabada Johnstone School da Mahanga Ingso Lisingamaga Jama Pasta Taraga Matoida Class 5 Tamlingai Matamda Mahaki Mamang Maktada Oja Amada Satra Bukung na Kauduna Yamna Tamtina Warakibadu Mana Nungaitaba Pukuma Oina Madugi Mayota Manipur Pumbada Strike Ama Chathagi Asigumba Nyangi Tamjaningai Orabat Tamjaningai Orabat Tawag Asibu Hijam Irabotna Satra Akoy Tamjaho Haina Toraki Hijam Irabot Ingso Lisingamaga Jama Panda Taraga Marida Manigi Majani Pasa Marendraga Loinada Dakari Bridgeos High School da Lai Makatam Bhavajatki Adubu Samarendrana Mahaku Kaumunai Oina Sisinavadagi Ingso Lisingamaga Jama Panda Taraga Mangada Hirabot Samarendraga Laminaramba Amaso Tamnamiba School Tadoptuna Janaki Janak Labatunda Mahaka Dhakada Joina Taduna Ladiba Maitei Kunsing Duna Janaga Yinapa Matamda Kunsing Duda Lomi Singi Awaba Pimam Adu Ubada Mahaka Mamariba Manipurda Lehoriba Tuhapiraba Lomi Singi Damata Jeta Lebla Haina Matamoida Kanjaki Hijam Irabot Chauraklavada Communist Party of India Gi Rashtriti Yauba Amasung Luchingba Ama Oirami Mahak Sana Khotnaba Haibati Non Tennis Badminton Gumba Masana Singi Yamna Haithoi Singthoiraba Sanaroi Amani Asita Sunatana Mahak Segen Iba Laidik Iba Isai Iba Asigumba Miyoi Amasuni Hijam Irabotna Nyamgi Damata Iram Niba Isai Ama Hairogadi Thangola Du Maya Thangu Thongna Asigumba Phaba Thabak Se Nyamgi Damata Tauraga Hijam Irabot na Nyamgi Damata Oja Tauduna Masani Oja Thadoptuna Prajani Damata Kathonglambaga Hijam Irabot Manipur Amasung Burma Gi Tainabda Laiba Englo Hills da Ingso Lisingamaga Jama Panda Yankhaina Mathoi September Tang Kuntarukta Nyamgi Damata Aroiba Yahim Taipotna Aduna Aroiba Yahim Tanki Hijam Irabot na Taibangasi Thadokhabasu Mahakna Taramniba Thabak Adudi Maitai Ekhoi Thamoida Yamna Kokma Ngamdraba Mami Oina Tarani Haina Aina Haijani Masi Hairaga Masigi Thumsinjari Thagatsari ke Priti Devi aduga mathang asidi Laisana Rajkumari Karaikandi Public High School bu Thumsinjari aduga masigi hek matungda Salma Begum Sunrise English High School bu Sem Sadun Lainam ki damakta maluka nisingzari Ahana Makada Vice Lensing River Singui Komana Koramjari Matsugi Matunda Atoba School Ragi Lakriba Satra Satri Singui Kai Kunaba Utuna Amsugi Ichari Bum Singui Kai Ichari Bum Singui Kai Kunaba Utari Jananeta Hijam Iraboti Hiramta Aina Makata Jagani Aikai Puna Magna Sakhamnaraba Jananeta Hijam Irabot Mayamna Lamyata Hijam Irabot Haina Kaunariba Athauba Asina Manipur Gidamakta Taubiramba Thabak Sing Palubada Loiba Naide Jananeta Hijam Irabot na Taubiramba Singi Maramda Aina Kara Magi Masung Magi Punsigi Samnaba Wari Karadang Aina Haidagani Jananeta Hijam Irabot Insung Lisingamaga Chamapanga Malfutra Turuki September Gita Kuntrada Pisumoy Nam Negai da Poki Magi Apopa Giming Hijab Imungal Singa Amadi Apopi Giming Chongtham Ningol Tambangan Bikawi Hijam Irabot na Yamna Angang Oringaida Apopa Mapa Taibang Thadoki Mapa Lekhidrabagi Matungda Hijam Irabot Amasung Mama Lukha Biga Loinana Moirang Khomda Leiba Mane Sawajam Ibe 20 Yumda Chatuna Leirami Hijam Irabot Pikringaidagi Mina Laksaba Yadaba Mina Mibu Namthanaba Honaba Amadi Mina Mibu Namthabagi Mayokta Leirami Masigi Khudam Oina Harabada Mahana Johnson Higher Secondary School da Class 7 Class 5 da Tamdingaida Oja Amana Satra Amabu Yamna Tamthiba Mawongda Makhona Phauba Kauduna Warakibagi Mayokta Achauba Hiu Hauki Masigi Matunda Johnson Higher Secondary
Secondary School da Class 7 fawba tamlabagi matungda magi manigi machanupa Sawaitam Somorendra Galoinana Bangladesh ki Dhaka da lising amaga chamapanga hundoi chatuna Pugos High School Class 9 fawba tamlami Sel thumgi fibamna maram oiduna Class 9 fawba tamlaga toklamni masigi matungda Manipurda halakpagi mahutta Agartala romda chalami Mahanga Agartala dagi halakpada Mama tongaduna leirami Masigi matam masida maga yamna luna tinaba Ningthau Churachandgi Courta thabak tawduna leiba Maibon Sangdengi yumna mahag leirami Amasung Ningthaugi imung manunga afaba mari mata leirapadagi Ningthau Churachandgi mayambagi machanupi Komdon Sanaga mahag luhongki Amasung Sardar Panchayati member hagi Inso lising amaga chamapanga kuntra marida Nikhil Hindu Manipuri Mahasabha Kona Nikhil Manipuri Mahasabha haina onthokpada achauba thaudang laurami Inso lising amaga chamapanga kuntra mapangi December da thokiba ani suba nupi langa mari lainana February ki tang 8 Inso lising amaga chamapanga nifuda Paliba sarkar da wanga lubagi damakta mahaku Phaduna Silhe Jail Bangladesh thamki Jisi Inso lising amaga chamapanga nifu hundoida Marki Tangkunda Silhe Jail lagi thadoraklaba matungda Manipurda changpada athingba-thingpadagi Kasar district Kasar Assam district da leiba Manipuri amasung non-Manipuri singi marakta lakuna leithi Mahanga makhoi simi sing adugi fananaba thabak thauram kaya marom amasu paikhalami Mahanga General Secretary oduna Kasar Assam district Kisan Sabha amadi Surma Valley Kisan Sabha likhalami Asita sunatana Assam Kisan Sabha CPI Assam Provincial Committee amadi Assam Student Federation thaudokpada achauba thaudang laurami Inso lising amaga chamapanga nifuta rukta Assam Provincial Assembly election da Silchar constituency ki CPI da candidate oina vote lepami aduku vote puki Inso lising amaga chamapanga marida Silhejel lagi Inso lising amaga chamapanga marida Silhejel lagi thadoranaba permit piraba matungda Inso lising amaga marigi April da Manipuri Praja Mandal haudoki Hijam Yabol Lairi Laisu Yamna Tamamdrabasu Achauba thaudang kaya marom paikhalambana Mahaki Mingjal aithoina hujik phawba khangli Hijam Yabol na drama kaya dasu sarung yarami Mahangna isai saireng kaya marom su irami Adu isai saireng khara doina panjagani Saidem saireng hariba Saidem saireng Saidem saireng Mohini Nobel Darlit Darshad Har Imagi Puja hariba saireng asi Mahangna Silhejel leiringada ikibani adumu Mahanga leikhiraba matung 1997 da masi phongki Hijamira bona tawbiramba thabaksin ikai hunaba utpa oina ma aithoina huji phawba khangli Hijamira bod ma Dari Laisna Rajkumari Mathang Nasidi Salma Begum Sunrise English High School Pukok Sinjari Aduga Mahaki Hek Matungda Binita Devi Kunau High School lagi Mahanga Sem Sadhana Lainamki Damakta Nolukan Sinjari Ahanbada State Khambiriba Judges Amasung Oja Guru Satra Satri Mayambu Ayakna Khurumjari Aigi Ming Salma Begum Kawi Ai Sunrise School dagi lakiba Satri Amani Ai class 9 da tami Ayakna sigale bi basi Hijamira abot ki maramda Wafam khara thamge haina lepibni British na Manipur shingraba matungda British ki lenga makha polingai matamda ing kumja lising amaga chanipanga marfudra rukta September ki tang kunthra ga langman ki kunungani panbai yumte kashan mita Hijamira abot pokhi mahagasi pishum thong enam lekai da pokhi bani Mahakna nauna mapabong leigraba matungda mahakna awaba kaya masing tingam tara mayok nakhi
Hijab Mirabotna Johnson School da class 7 phawba tamlaga Dhaka ki school ama hotta mahakna class 9 phawba tamki school adagi mingdi Pugod High School kawi Senthungi khudongchadaba kharadagi mahak Dhaka dagi halaklaga hanagi leifam adu thadokuna Mahaki Maruf ki mayumda lerami Maruf adu wangkai ningtiam pukhi mapanda leiba maibam samden ki yumda lerami Mahakna kachada su laktuna Manipuri amasung non Manipuri singa leiminaduna thaudang kaya pakhalami Mahaku nungsingbo oina akhoi na ngasigi dinasi pangthoklibani Mahaki wari kaya amasu akhoi na Lira su loiroi daba wari kaya amasu lei mahakna lari kaya su irami saireng kaya thirami amasung mahakna afaba thaba kaya dorami mahaki mama lera ku nungsiba miyoi ama oirimi wafam asidai loisindare Agasari Salma Begum mu mathang ngasidi Binita Devi Khunau High School lagi mahakku kausindari aduga mahaki hek matungda Sahena Begum Sipur High School lagi mahakna siam sadama leinabugidamakta malukuni sindare Ahanba masada ngasigi cham kundare suba Hijab Mirabotki mapo kumona sida lengdi dabiba khwai pumna mapu aina lakna bauchari ngasi aina Hijab Mirabotna kena samajna bantu gamba tharasi ni mana hijabane Hijab Mirabot Krista Lishamaga Chani Panga Mahuja Troki September down Chada Poke Hijab Mirabotna Lenamba masuk salam baisai si manungda haura lepa kumba thongno duna mang tamduna dumsidara tumpunna awaba inji amamba kokuna sadunda ni thorame amadi thangora du maya thangu tauna thauna hai baisai singsi mahakna British ki loyamenga amadi British ki loyamenga amadi nithau ji dangbada tawba lengangna dangbada tawba lengangna Mehatiraba pajama amadi lawmi singi tawna hamanaba sakhiba iseni mahakna samasida thawang kya madu chasi mahakna spark sanga scout amasung Saja Sandini ko baluk kya khatna myam ki seba tawba hojaki Minthau amadi British ki thadawda pendaduna Mahapanchayat member thadawtuna bhan income andurada saruyaki Mahaki thawin sindagi Krista Lishamaga Champanga Kunthamathoida Mandela Nikhil Hindu Manipuri Mahasabhagi ahum suba mefamda Mahana Manipuri lo ngananaba amadi Maitai Mayek tamnanaba warat lauki nisingningai Mahariba Mahasabhagi General Secretary oyame Krista Kunjani Sinamaga Champanga Yankhaida Taifona Nadna Tango Punda Taifona Nadna Yanutanki Hauji Fauba Tango Kundi Kundonga Chikaba Mamhamda Hauji Sumagi Ning Induna Lady Mahase Leba Pajagidama Sebagidamaka Pokjarapane Mahase Ningam Lamini Mashayaga Imatasigo Sindara Agasari Binita Devi mathang ngasidi Sahena Begum Sipur High School lagi mahakku kausindari aduga mahaki hek matungda N Nilam Singha Asapali English School mahakna siam sadama leinabugidamakta malukuni sindare Ahanba magtada ngasigi thoram asida saru yamidana lengireba khwaibungna magi mufumda ikonona khurumdari Egi ming Sahena Begum ai Sipur High School da class 9 da tanjari mahiroi amani ngasi Janareta Hijab Mirabotki mapok kumon numit ka mari leina Janareta Hijab Mirabotna samajda pangtholama thorangsingi maramda wahi manga daradan khamjage The greatest leader of Manipur haraga khungairiba lamyanba Hijab Mirabot inkumjari singama chanipal marfuja September gi tang 3 Yai faraba bhum amada sana lebak Manipur gi pisum oinam lekai da tairong thoraki mahaki makabungi mi
Hijab ibungo hal amadi mama ibe magi mingna chungtham ningol thaman ngalri kawi angang oina mapa laikidabana mahak mamaga loinana manigi mayumda moyang khom sawai domlerakta chawarki mahak inkumja lisingama chamapan tara humdoida imphal da leiba Johnston Higher Secondary School dagi class 7 loiraga mahakna bal sangha amasung satra samela linkhalami matungda mahak Dhaka da chatuna Pugos High School da class 9 thawba tamjaki loinana inkumja lisingama chamapan kuntha mathoida Manipuri Dramatic Union School linkhatirami mahak Manipuri Sahitya da thawaya jaba misak ama oirambana mahakna iba saidal saire haiba lairasi matamdugi class 5 ki tamna laigoina chanarami loinana metai chanu amadi basandalayang kauba chapong kaya su phongbirami Hizamira bol inkum chali sangama chan chamapan kunmarida matamdugi inkaw churachan maharaj ki mayambung ahal Chandra Haski Machanupi Khomdon Sanaga Luhongki Loinana Fauzadari Amasung Devani Losangi Panchayat members to Haki Irabona General Secretary Oiduna Asumba Wayata Palapada Gimiamna Yamna Benaki Adubu British Amadi Nithogidi Akaido Rami Nitho Amadi British Kithoda Pen Raduna British Amadi Thogi Thoda Pen Raduna Panchayat member Hadola Garning Tamananda Sanuyaki Irabona Asumba Wayata Palapadagi Miamna Yamna Benaki Loinana inkum chali singama chamapan kuthatareta Nikhil Hindu Manipuri Mahasabha linkhalami Mahasabhagi ahum suba mifamda mitai lon ngangnaba amadi mitai mayek tamnabagi awareness tulawki matunga Hindu haiba wahai si lothoklaga Nikhil Manipuri Mahasabha haiduna political party ama linkhalami inkum chali singama chamapan kuthamapanda haukiba luti langi lamjingba oirubagi damak mahapu jelda thamki jel manungdasu andolan chatharami masidagi mahapu selekti jelda puduna chatki janareta hidam irabotpu jeldagi thadoralaba matunga kasarda leiduna kasara masung tripurada risak sabha haiba lup linkhatuna miyanggi seba torami manipurda mahapu chakhandabana maram oiduna Bharati Communist Leader Singha Khutsamnaraga Mama Lebak Manipur gi damak thabak kaya tawbirami amasung Communist Party of India CPRD candidate oiraga mahakna Sujar Kangada vote lepki adubu mai laibak sibudagi mahak vote adu mai pakide vote matunga Manipur ulau Kangada mahak vote kaki inkum chali singama chamapan yang thema thoi da mahak September ki tang kunjaru ta angko jinggi jinkhong da piklaba khampok sang amada sanghar dagi aroi midai lauki hidam mi abo lai kidaba sida mitai Manipuri jati singgi oi ba member ngamroi da ba achoba ho ba ma aduma kai haragai matang sidala sinjar Agatari Sahena Begum matang